ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯄꯤꯛꯄꯤ KH꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯀꯥꯏꯗꯨ ꯀꯥꯡꯁꯤ ꯃꯈꯣꯜꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯔꯦ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯃꯤꯌꯥꯝ ꯑꯃ ꯂꯥꯎ ꯈꯣꯡꯕꯅ ꯑꯍꯤꯡꯗꯨ ꯑꯍꯤꯡ ꯃꯥꯟꯈꯤꯗ꯭ꯔꯦ꯫ ꯍꯥꯠꯂꯣ ꯍꯥꯠꯂꯣ ꯃꯗꯨ ꯐꯥꯎ, ꯍꯨꯔꯥꯟꯕꯗꯨ ꯐꯥꯎ, ꯉꯁꯤꯗꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯁꯦ꯫ ꯍꯨꯔꯥꯟꯕ ꯃꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯇꯨꯃꯤꯟ ꯆꯦꯟꯈꯤꯗꯨꯅ ꯂꯣꯠꯈ꯭ꯔꯕꯅꯤ꯫ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟꯗꯒꯅꯦ ꯄꯣꯠ ꯑꯃꯠꯇ ꯊꯝꯕ ꯌꯥꯗ꯭ꯔꯦ, ꯅꯣꯡꯉꯥꯜꯂꯛꯄꯗ ꯍꯦꯛꯇ ꯂꯩꯔꯝꯃꯦ꯫ ꯃꯁꯤ ꯍꯨꯔꯥꯟꯕꯁꯦ ꯑꯃꯨꯛꯇꯪ ꯐꯥꯔꯒ ꯐꯨꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯌꯥꯔꯦ ꯌꯥꯔꯦ ꯃꯌꯥꯝ, ꯌꯨꯝꯗ ꯆꯪꯅꯔꯣ, ꯐꯪꯂꯔꯣꯏꯌꯦ, ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨꯗꯤꯅꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯥꯕ ꯁꯣꯏꯗ꯭ꯔꯕꯅꯦ ꯃꯥ꯫ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ, ꯃꯄꯨꯒꯤ ꯅꯣꯡꯃ ꯈꯪꯅꯦꯕ꯫ ꯊꯦꯝꯕꯨꯡꯗꯨꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ, ꯃꯈꯨꯠꯇ ꯆꯩꯇꯨꯞ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯃꯪꯒꯣꯜꯗ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕ ꯃꯁꯤ ꯊꯥꯔꯤꯛꯅ ꯀꯧꯔꯛꯏ꯫ ꯊꯦꯝꯕꯨꯡ, ꯃꯤꯌꯥꯝꯗꯣ ꯂꯣꯏꯅ ꯃꯌꯨꯝ ꯌꯨꯝꯗ ꯆꯪꯅꯈ꯭ꯔꯕ꯭ꯔꯣ? ꯍꯣꯏꯁꯦ꯫ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ, ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯗꯣ ꯑꯃꯨꯛꯇ ꯀꯗꯥꯏꯗꯅꯣ ꯊꯝꯈꯣ, ꯏꯆꯦ ꯃꯤꯍꯨꯟꯁꯦ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏꯀꯣ꯫ ꯍꯣꯏꯁꯦ꯫ ꯑꯗꯨꯏꯁꯦ ꯉꯥꯏꯈꯣꯅꯦ, ꯑꯩꯅ ꯉꯁꯥꯏ ꯃꯤ ꯂꯥꯡꯅꯔꯛꯑꯦꯅ ꯏꯆꯦꯒꯤ ꯃꯅꯥꯛ ꯆꯪꯉꯛꯄꯅꯤ꯫ ꯏꯆꯦ ꯅꯪ ꯂꯩꯔꯝꯗꯦ, ꯀꯥꯏ ꯆꯠꯂꯨꯒꯦ? ꯍꯥ, ꯀꯩꯕꯣ? ꯑꯩꯔꯣ ꯍꯥꯏꯔꯤꯁꯦ? ꯊꯥꯔꯤꯛ ꯈꯔ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯄꯅꯤ ꯑꯃꯨꯛ ꯇꯞꯅ꯫ ꯏꯆꯦꯁꯨ ꯃꯤ ꯂꯥꯡꯉꯤ ꯍꯥꯏꯗꯅ ꯊꯣꯡꯒꯥꯟ ꯐꯥꯎ ꯊꯣꯛꯎꯕꯅꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯋꯥ ꯌꯥꯝ ꯍꯪꯒꯅꯨ, ꯅꯣꯡꯁꯨ ꯉꯥꯟꯒꯗꯧꯔꯦ, ꯇꯨꯝꯃꯨ ꯂꯥꯛꯑꯣ, ꯏꯃꯥ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯉꯥꯡꯉꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯔꯤꯛꯇꯤ ꯇꯍꯥ ꯇꯍꯥ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯦꯝꯕꯨꯡꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯅꯣꯡꯉꯥꯟꯕꯒꯅꯤ ꯊꯥꯔꯤꯛꯅ, ꯊꯦꯝꯕꯨꯡ, ꯏꯆꯦꯒꯤ ꯊꯦꯝꯕꯨꯡ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯊꯦꯝꯕꯨꯡ, ꯍꯧꯒꯠꯂꯣꯅꯦ, ꯊꯦꯡꯉꯤꯅꯤ ꯅꯪꯕꯣ꯫ ꯊꯦꯝꯕꯨꯡ, ꯃꯁꯤ ꯉꯥꯡꯁꯤ ꯀꯩꯅꯣꯅꯦ, ꯍꯧꯗꯣꯛꯄꯒ ꯇꯥꯗꯒꯩ ꯇꯨꯝꯃꯤꯁꯤꯕꯣ? ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯑꯒꯦ ꯅꯪ꯫ ꯐꯩꯖꯨꯞ ꯃꯅꯨꯡꯗꯒꯤ, ꯇꯥꯏꯀꯣ ꯏꯆꯦ, ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯤ, ꯉꯥꯛꯇꯒ ꯇꯨꯝꯈꯤꯒꯦ꯫ ꯏꯆꯦ, ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯔꯛꯀꯅꯨꯀꯣ, ꯉꯥꯛꯇ ꯇꯨꯝꯒꯦ, ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯗꯤ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯌꯧꯅ ꯇꯥꯔꯕꯅꯤ, ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕ, ꯈꯪꯉꯕ? ꯍꯧꯒꯠꯂꯣ꯫ ꯅꯨꯃꯤꯗꯥꯡ ꯍꯨꯔꯥꯟꯕ ꯆꯠꯄ꯭ꯔꯥ ꯅꯪꯕꯣ? ꯍꯣꯏ ꯍꯣꯏ ꯆꯠꯂꯤ ꯍꯨꯔꯥꯟꯕ, ꯏꯆꯦꯁꯨ ꯆꯠꯇꯥꯏꯅꯦ꯫ ꯋꯥꯍꯩꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯊꯥꯔꯤꯛ, ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ, ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯒ ꯍꯦꯛ ꯃꯥꯌꯣꯛꯅꯕꯗ ꯂꯩꯔꯤꯕ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯂꯩꯇꯕ ꯆꯥꯠꯂꯅꯦ? ꯊꯥꯔꯤꯛ, ꯀꯔꯤꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯀꯔꯤ ꯎꯔꯒꯦ ꯅꯪꯕꯣ? ꯏꯃꯥ, ꯀꯩꯁꯨ ꯅꯠꯇꯦꯗ꯫ ꯏꯃꯥ ꯀꯩꯊꯦꯜ ꯍꯜꯂꯛꯑꯕꯣ? ꯏꯟꯁꯥꯡ ꯌꯣꯟꯕꯗꯨꯕꯨ ꯀꯌꯥꯝ ꯁꯤꯠꯀꯦ ꯉꯁꯤꯕꯣ? ꯈꯪꯗꯦꯗ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯗꯥꯎꯅꯤ꯫ ꯑꯗꯣ ꯏꯕꯦꯝꯃ ꯌꯦꯡꯉꯣꯏ, ꯅꯅꯦ ꯌꯥꯟꯕꯤ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯣ꯫ ꯅꯅꯦꯗꯣ ꯀꯩꯊꯦꯜꯗ ꯂꯩꯍꯧꯕꯅꯤ, ꯁꯦ ꯁꯤ ꯑꯃꯨꯛꯇ ꯄꯤꯔꯨꯁꯣ꯫ ꯏꯃꯥ, ꯁꯤꯕꯨ ꯀꯩꯅꯣ? ꯀꯩꯁꯨ ꯅꯠꯇꯦ, ꯁꯣꯏꯕꯨꯝꯅꯦ꯫ ꯏꯃꯥ, ꯑꯩꯈꯣꯏꯗꯤ ꯂꯩꯔꯛꯇ꯭ꯔꯣ? ꯇꯤꯟꯗꯨꯝ ꯆꯨꯝꯃꯤ, ꯃꯅꯝꯁꯤꯗ ꯑꯩꯗꯤ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯤ ꯏꯃꯥ, ꯂꯩꯔꯛꯇ꯭ꯔꯕ? ꯂꯩꯔꯛꯇꯦꯗ, ꯅꯪꯅ ꯆꯥꯅꯤꯡꯂꯒꯅꯦ ꯍꯌꯦꯡ ꯍꯦꯛ ꯂꯩꯔꯒ ꯂꯣꯏꯔꯦꯗꯅ ꯏꯃꯥꯅ꯫ ꯑꯗꯣ ꯏꯃꯥꯗꯤ ꯆꯥꯔꯣꯏ, ꯅꯪꯅ ꯇꯣꯝꯇꯒꯤ ꯂꯩꯔꯛꯀꯦ꯫ ꯅꯅꯥꯎ ꯅꯨꯄꯥꯗꯨꯕꯨ ꯇꯨꯝ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ? ꯍꯧꯒꯠꯇꯦ ꯏꯃꯥ꯫ ꯑꯩ ꯁꯤꯁꯦ ꯑꯃꯨꯛꯇ ꯄꯤꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯊꯥꯔꯤꯛ ꯁꯣꯏꯕꯨꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ, ꯆꯥꯅꯤꯡꯕꯅꯗꯤ ꯃꯥ ꯂꯣꯏꯔꯕꯅꯤ꯫ ꯏꯔꯣꯝꯕ ꯆꯥꯕ ꯍꯧꯈ꯭ꯔꯅꯤꯗ꯫ ꯑꯁ, ꯑꯩꯕꯨ ꯇꯨꯃꯤꯟꯅ ꯑꯩꯒꯤ ꯁꯔꯨꯛ ꯂꯧꯔꯁꯤꯔꯅꯦ? ꯑꯗꯨꯁꯨ ꯃꯣꯏꯅ ꯈꯪꯈꯤꯅꯤꯅꯦ꯫ ꯈꯪꯗꯅꯕ ꯃꯑꯣꯡꯗ ꯂꯧꯔꯁꯨ ꯏꯇꯣꯝꯇꯒꯤ ꯑꯣꯏꯔꯁꯨ ꯆꯔꯥꯗꯤ ꯐꯥꯔꯣꯏ꯫ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ꯫ ꯍꯣꯏꯗ, ꯌꯥꯔꯦ ꯌꯥꯔꯦ, ꯑꯁꯤꯅ ꯍꯦꯛ ꯆꯔꯥ ꯐꯥꯗꯧꯁꯨ ꯅꯠꯇꯦ꯫ ꯏꯅꯦ, ꯏꯅꯦ ꯌꯥꯏꯝꯕꯤ! ꯏꯁ, ꯈꯨꯀꯧꯁꯤ ꯁꯤꯗꯤ ꯌꯥꯗ꯭ꯔꯦ꯫ ꯏꯅꯦ ꯌꯥꯏꯝꯕꯤ! ꯂꯩꯇꯦꯀꯣ, ꯍꯜꯂꯛꯇ꯭ꯔꯤ꯫ ꯑꯣ ꯏꯇꯩ, ꯏꯇꯩ ꯁꯨꯅꯤꯜ! ꯑꯍꯥꯟꯕꯗ ꯃꯥꯁꯦ ꯇꯥꯔꯣꯏꯕ꯫ ꯇꯣꯝꯕ, ꯇꯣꯝꯕꯧ! ꯃꯣꯏ ꯏꯃꯨꯡꯁꯤꯕꯨ ꯃꯤ ꯑꯃꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯣ? ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤ ꯃꯤ ꯑꯃꯇꯗꯤ ꯌꯨꯝꯁꯤ ꯂꯩꯔꯝꯃꯣ ꯍꯥꯏꯕꯅꯤ꯫ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅꯕꯀꯣ, ꯃꯣꯏ ꯏꯃꯨꯡꯗ ꯂꯩꯔꯤ ꯄꯣꯠ ꯃꯈꯩ ꯑꯄꯥꯝ ꯑꯄꯥꯝ ꯈꯜꯂꯒ ꯂꯣꯏꯅ ꯍꯨꯔꯥꯟꯕ꯫ ꯀꯅꯥꯏ ꯀꯔꯤ ꯍꯨꯔꯥꯟꯒꯦ ꯍꯥꯏꯕꯅꯣ? ꯊꯥꯔꯤꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯁꯨꯅꯤꯜ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯛꯁꯤꯟꯅꯩ꯫ ꯀꯩꯁꯨ ꯅꯠꯇꯦ, ꯀꯩꯁꯨ ꯍꯨꯔꯥꯜꯂꯣꯏꯌꯦ꯫ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤ ꯅꯈꯣꯏ ꯏꯃꯨꯡꯁꯦ ꯃꯤ ꯑꯃꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯗ ꯁꯥꯎꯗꯨꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯏꯇꯩ꯫ ꯁꯤ ꯏꯅꯦ ꯌꯥꯟꯕꯤꯅ ꯄꯤꯌꯣꯅ ꯄꯤꯔꯛꯄꯅꯤ꯫ ꯏꯅꯦꯗꯤ ꯈꯔ ꯊꯦꯡꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯏꯅꯦꯗꯣ ꯏꯔꯣꯟꯕ ꯆꯥꯅꯤꯡꯕ ꯃꯥꯜꯂꯦ꯫ ꯁꯣꯏꯖꯤꯟꯁꯦ ꯐꯖꯅ ꯏꯔꯣꯜꯂꯨꯀꯣ, ꯍꯥꯎꯕꯗꯤ ꯌꯥꯝ ꯃꯥꯜꯂꯦ ꯑꯁꯦꯡꯕ꯫ ꯃꯅꯝꯁꯤ ꯌꯥꯗꯦꯕ, ꯆꯥꯛ ꯂꯥꯝꯃꯛꯑꯦ꯫ ꯑꯗꯣ ꯅꯪꯕꯨ ꯉꯥꯏꯈꯣꯅꯦ, ꯁꯣꯏꯖꯤꯟꯁꯤ ꯈꯔ ꯄꯨꯈꯣ꯫ ꯄꯨꯕꯨꯗꯤ ꯄꯨꯅꯤꯡꯉꯤ, ꯑꯗꯣ ꯌꯥꯝ ꯌꯥꯝꯗ꯭ꯔꯦ ꯅꯪꯒꯤꯗꯣ, ꯌꯥꯔꯅꯤ ꯄꯨꯔꯔꯣꯏ꯫ ꯍꯌꯦꯡ ꯏꯃꯥꯅꯁꯨ ꯂꯩꯔꯛꯑꯅꯤ꯫ ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯂꯣ꯫
ꯆꯥꯗꯤ ꯆꯥꯅꯤꯡꯈ꯭ꯔꯦꯗ ꯃꯤꯅ ꯄꯨꯈꯣ ꯂꯧꯈꯣ ꯍꯥꯏꯔꯤꯕꯗꯨꯗ ꯑꯩꯁꯨ ꯀꯣꯛ ꯂꯧꯖꯔꯝꯃꯗꯤ ꯐꯗꯧꯕ ꯍꯥꯏꯁ ꯀꯔꯤꯅꯣ ꯎꯁꯣꯏ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤ ꯁꯤꯗꯤ ꯎꯇꯤ ꯊꯣꯡꯕ ꯆꯥꯕ ꯍꯥꯎꯈ꯭ꯔꯅꯤꯗ ꯍꯦꯛꯇ ꯐꯨꯛꯂꯒ ꯄꯨꯈ꯭ꯔꯒꯦ ꯃꯤꯒ ꯂꯥꯛꯖꯥꯠꯂꯥ ꯂꯝꯕꯤ ꯃꯄꯥꯟꯒ ꯑꯣꯏꯔꯦ ꯑꯩꯅꯦ ꯉꯁꯤ ꯆꯣꯞꯅꯗꯅꯕ ꯂꯩꯁꯥꯕꯤ ꯍꯨꯔꯥꯟꯕꯤ ꯊꯥꯔꯤꯛꯑꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯃ ꯑꯩꯒꯤ ꯃꯤꯡ ꯉꯥꯛꯇ ꯉꯥꯏꯗꯣꯏꯅꯤ ꯊꯥ ꯑꯃꯅꯤꯃꯨꯛꯇꯤ ꯌꯥꯗꯦꯅꯦ ꯃꯁꯤꯁꯨ ꯎꯁꯣꯏꯗꯨ ꯐꯨꯛꯅ ꯋꯥꯁꯨ ꯆꯕꯤꯡ ꯉꯥꯡꯉꯤ ꯌꯥꯗꯦ ꯏꯃꯥ ꯁꯣꯔ ꯈꯛꯇ ꯇꯧꯔꯦ ꯌꯥꯔꯦ ꯃꯤ ꯎꯗ꯭ꯔꯤꯉꯩ ꯑꯩꯅꯦ ꯌꯨꯝꯇꯪ ꯆꯦꯜꯍꯧꯔꯒꯦ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯈꯩ ꯋꯥ ꯉꯥꯡꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ ꯑꯣ ꯃꯈꯣꯏ ꯕꯥꯁꯤ ꯑꯃꯨꯛꯇ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯑꯣ ꯍꯧꯖꯤꯛꯇꯅꯦꯕ ꯂꯩꯍꯧꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯉꯥꯛꯇꯅꯦꯕ ꯑꯩꯅ ꯌꯨꯝꯗ ꯃꯈꯣꯏ ꯕꯥꯁꯤ ꯀꯧꯕ ꯆꯪꯂꯨꯕꯗꯣ ꯊꯣꯛꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦꯕꯁꯤ ꯀꯩꯗꯧꯔꯒꯦ ꯃꯃꯥ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯄꯥꯈꯠꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨꯕꯣ ꯌꯦꯡꯉꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯅꯪꯉꯣꯟꯗ ꯎꯁꯣꯏꯁꯤ ꯐꯨꯛꯑꯣ ꯎꯇꯤ ꯊꯣꯡꯒꯦꯅ ꯍꯥꯏꯔꯝꯕꯗꯣ ꯑꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯨꯔꯥꯟꯈ꯭ꯔꯦ ꯄꯥꯄꯤꯒꯤ ꯃꯆꯥ ꯃꯁꯨꯒꯤ ꯍꯨꯔꯥꯟꯕꯗꯣ ꯀꯔꯝꯕ ꯍꯨꯔꯥꯟꯕꯅꯣ ꯈꯪꯗꯦꯕ ꯑꯣꯟꯊꯣꯛꯏꯗ ꯍꯟꯗꯛꯇꯤ ꯂꯩꯀꯥꯏꯁꯦ ꯄꯣꯠ ꯃꯥꯡ ꯆꯩꯃꯥꯡ ꯌꯥꯝ ꯀꯟꯈꯠꯂꯛꯏ ꯉꯔꯥꯡꯗꯅꯤꯅꯦ ꯑꯍꯤꯡꯗ ꯍꯨꯔꯥꯟꯕ ꯐꯥꯔꯣ ꯍꯥꯠꯂꯣ ꯅꯦꯠꯂꯣ ꯀꯥꯎꯔꯣꯏꯗꯅ ꯇꯧꯈꯤꯕꯗꯣ ꯃꯣꯏ ꯀꯤꯗꯦꯕ ꯉꯁꯤꯅ ꯑꯩꯒꯤꯗ ꯍꯌꯦꯡꯅ ꯀꯅꯥꯒꯤꯗ ꯃꯗꯨꯒꯤ ꯍꯨꯔꯥꯟꯕꯗꯣ ꯃꯗꯨ ꯈꯪꯁꯅꯨ ꯑꯩꯅ ꯍꯦꯛ ꯐꯥꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅꯅꯦ ꯃꯈꯨꯠ ꯃꯁꯥꯗꯣ ꯌꯦꯟꯗꯦꯝ ꯊꯔꯥꯛ ꯁꯣꯏꯕꯒꯨꯝꯅ ꯁꯣꯏꯗꯠꯀꯦ ꯈꯪꯉꯤ ꯌꯥꯔꯦ ꯁꯤꯗ ꯌꯥꯝꯅ ꯅꯤꯟꯗꯥ ꯇꯧꯔꯅꯨ ꯀꯣ ꯃꯃꯥ ꯌꯦꯡꯉꯣꯏ ꯆꯔꯨ ꯎꯇꯤ ꯆꯥꯅꯤꯡꯉꯤ ꯆꯥꯁꯤꯔ ꯃꯃꯥ ꯎꯁꯣꯏꯗꯒꯤ ꯍꯦꯟꯕꯅꯤ ꯍꯦꯟꯅꯤ ꯍꯣꯏ ꯑꯩꯅꯦ ꯊꯣꯡꯂꯒꯦ ꯂꯥꯏꯕꯤ ꯏꯁꯧ ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯂꯝꯃꯤ ꯄꯦꯟꯗꯕꯅ ꯇꯣꯃꯥꯜꯅ ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯍꯩꯁꯤꯡꯅ ꯑꯌꯨꯛꯁꯤꯗ ꯍꯨꯔꯥꯜꯂꯤꯕꯁꯤꯕꯣ ꯑꯗꯨꯝ ꯍꯩꯁꯤꯡꯈ꯭ꯔꯦꯗ ꯃꯤ ꯑꯣꯏꯅꯤꯃ ꯍꯩꯁꯤꯡꯕꯅꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯨꯊꯤꯕ ꯅꯪꯗꯣꯏꯅꯤ ꯏꯆꯦ ꯀꯩꯅꯣꯅꯦ ꯀꯥꯏꯗꯒꯤ ꯎꯁꯣꯏꯅꯣ ꯍꯩ ꯃꯤ ꯇꯥꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯅꯣ ꯃꯤ ꯇꯥꯅꯤꯕ ꯏꯆꯦ ꯅꯪꯒꯤꯁꯦ ꯌꯥꯝ ꯁꯤꯡꯅꯩꯀꯣ ꯑꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯊꯦꯡꯕꯨꯡ ꯅꯪꯕꯣ ꯂꯥꯛꯑꯣ ꯑꯁꯣꯝꯗ ꯑꯩ ꯍꯥꯏꯒꯦ ꯏꯃꯥ ꯇꯥꯈꯤꯅꯤ ꯍꯥꯏꯕ ꯌꯦꯅꯈꯥꯔꯣꯝꯗ ꯂꯥꯛꯑꯣ ꯀꯩꯅꯣ ꯏꯆꯦ ꯁꯤꯁꯦ ꯍꯨꯔꯥꯜꯂꯛꯄ ꯅꯠꯇꯦ ꯑꯩꯅ ꯂꯣꯟꯅ ꯄꯨꯔꯛꯄꯅꯦꯕ ꯂꯣꯟꯅ ꯄꯨꯔꯛꯏꯁꯦ ꯍꯨꯔꯥꯟꯕꯅꯤ ꯀꯩꯅꯣ ꯏꯆꯦ ꯑꯁ ꯊꯦꯡꯕꯨꯡ ꯑꯗꯣ ꯏꯃꯥꯗꯅꯦ ꯑꯁꯨꯝꯅ ꯍꯥꯏꯌꯨ ꯑꯗꯨꯒꯅꯦ ꯁꯦ ꯍꯥꯎꯅꯤ ꯏꯆꯦ ꯎꯇꯤ ꯊꯣꯡꯊꯒꯦꯕ ꯀꯣ ꯍꯣꯏꯅꯤ ꯏꯆꯦ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯑꯗꯨꯗ ꯏꯆꯦ ꯏꯃꯥꯅ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯪꯉꯛꯀꯅꯤ ꯑꯗꯨꯒ ꯏꯆꯦ ꯎꯁꯣꯏꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨꯅ ꯂꯩꯀꯥꯏ ꯈꯨꯜꯁꯦ ꯂꯣꯏꯅ ꯍꯥꯏꯔꯅꯤ ꯏꯃꯥ ꯇꯥꯔꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯈ꯭ꯔꯅꯤ ꯏꯆꯦꯅ ꯍꯨꯔꯥꯟꯕ ꯈꯪꯉꯤ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯈꯪꯂꯒ ꯃꯤꯅ ꯌꯣꯟꯁꯤꯜꯂꯝꯕꯅꯤꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯏꯆꯦ ꯊꯥꯔꯤꯛꯁꯦ ꯍꯨꯔꯥꯟꯕꯤ ꯑꯣꯏꯔꯕꯅꯤꯅ ꯌꯥꯝ ꯍꯩꯁꯤꯡꯂꯤꯅꯤ ꯋꯥꯒꯁꯦ ꯋꯥꯗ꯭ꯔꯦꯕ ꯄꯥꯈꯨꯝꯒꯁꯦ ꯌꯥꯔꯦ ꯏꯃꯥꯅ ꯀꯧꯔꯦ ꯋꯥꯊꯤ ꯉꯥꯡꯉꯅꯣ ꯉꯥꯡꯅ ꯊꯦꯝꯕꯨꯡ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣꯅꯦ ꯃꯆꯦꯁꯨ ꯍꯜꯂꯛꯇꯦ ꯃꯥꯅ ꯀꯔꯣꯝꯗ ꯏꯃꯥ ꯑꯩ ꯍꯜꯂꯛꯑꯦ ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯔꯣ ꯍꯣꯏꯅꯦ ꯆꯥꯔꯁꯤ ꯀꯔꯤꯅꯣ ꯅꯈꯨꯠꯇꯒꯤꯗꯨꯅ ꯎꯁꯣꯏ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯅꯠꯇꯦ ꯀꯅꯥꯗꯒꯤ ꯀꯗꯥꯏꯗꯒꯤꯅꯣꯅꯦ ꯏꯃꯥ ꯑꯩꯈꯣꯏꯁꯤꯅ ꯃꯤꯉꯣꯟꯗꯒꯤ ꯏꯃꯥ ꯂꯩꯔꯛꯄꯅꯦ ꯁꯠ ꯈꯨꯝꯂꯛꯄꯅꯤ ꯊꯥꯔꯤꯛ ꯃꯧꯄꯥꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯦꯝꯕꯨꯡꯁꯨ ꯇꯨꯃꯤꯟꯅ ꯃꯆꯦꯗ ꯅꯣꯛꯁꯤꯟꯅꯔꯒ ꯂꯩꯍꯧꯔꯤ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯀꯣꯛ ꯏꯐꯥ ꯍꯀꯥꯝ ꯋꯥ ꯆꯜꯂꯒ ꯊꯥꯔꯤꯛ ꯊꯣꯛꯂꯛꯏ ꯃꯪꯒꯣꯜꯗ ꯃꯤꯌꯥꯝ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯎꯏꯔꯨꯝ ꯇꯧꯔꯝꯕ ꯃꯤꯠꯀ ꯈꯪꯁꯤꯡꯈꯤ ꯏꯄꯥ ꯄꯥꯈꯠꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯒ ꯏꯕꯦꯝꯃ ꯊꯥꯔꯤꯛ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯎꯕꯒ ꯆꯦꯟꯁꯤꯟꯒꯦ ꯇꯧꯔꯤꯗꯤ ꯑꯣꯏꯔꯣꯏꯀꯣ ꯂꯥꯎ ꯅꯨꯄꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯃꯈꯥꯏ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯍꯥꯞꯄꯨ ꯉꯁꯥꯏꯗꯤ ꯀꯧꯕꯕꯨ ꯅꯣꯏ ꯀꯅꯥꯝ ꯇꯥꯗꯦ ꯅꯃꯥꯕꯨꯗꯤ ꯂꯩꯔꯝꯃꯣꯏ ꯈꯪꯉꯤ ꯊꯥꯔꯤꯛ ꯃꯥꯅ ꯈꯜꯂꯤꯕꯗꯨ ꯅꯠꯇ꯭ꯔꯦ ꯈꯪꯂꯛꯄꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯂꯩꯀꯥꯏꯁꯦ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯇꯪ ꯇꯧꯁꯦ ꯍꯥꯏꯅꯔꯤ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯅꯗꯤ ꯀꯣꯟꯅꯗ꯭ꯔꯦ ꯃꯤꯌꯥꯝꯁꯤꯒ ꯑꯗꯨꯅ ꯁꯦꯜꯁꯤ ꯈꯔ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗꯒꯤ ꯈꯥꯏꯒꯠꯅꯔꯒ ꯇꯧꯁꯦꯅ ꯇꯧꯕꯅꯤ ꯑꯣ ꯍꯣꯏ ꯑꯗꯣ ꯏꯃꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯃꯈꯥꯏꯁꯤꯃꯇꯪ ꯑꯉꯝꯕ ꯑꯣ ꯌꯥꯔꯦ ꯑꯩꯈꯣꯏꯁꯨ ꯂꯩꯕ ꯅꯠꯇꯦ ꯁꯨꯔꯒ ꯂꯣꯏꯅ ꯆꯥꯅꯔꯤꯕꯅꯤ ꯂꯣꯏꯅ ꯈꯪꯅꯩ ꯑꯉꯝꯕ ꯍꯥꯞꯄꯤꯁꯦ ꯑꯁꯤꯃꯨꯛ ꯐꯕ ꯂꯩꯇ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯆꯠꯂꯤ ꯍꯣꯏ ꯃꯥ ꯑꯩꯗꯤ ꯃꯤꯍꯨꯜ ꯑꯃ ꯇꯧꯔꯨꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯑꯩꯅ ꯍꯨꯔꯥꯜꯂꯤꯁꯦ ꯈꯪꯉꯕꯣꯏ ꯑꯩ ꯐꯥꯕ ꯂꯥꯛꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯈꯪꯉꯤ ꯀꯩꯅꯣ ꯊꯣꯡꯒꯥꯜꯁꯤꯗꯒꯤ ꯃꯤꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯏꯆꯦꯗ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯑꯣ ꯅꯣꯡꯉꯥꯟꯕꯒ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯗꯥꯏ ꯆꯠꯂꯨꯏ ꯅꯪ
nate nangbu nahan khaidi yam thengna hodai ne ngasina adok yam ngana haugalei du kaigino kaidorage ba o aina yahau ngan na ti se ichena yahau thengbai ni ngasi se ha kari ba aibu ngasi yahau thenga ba phare ado thembo isigi kokse haka chabana yadre nangauda hipi phar lause iche nangna chaning mi chang thong bige ba iche thongsu thong loidabada haijinano aseng thong duini kaino ne masi ba phare dudi lo se ise sida phamlake nang phana mu puro hiku suleri phau ko yadrabadi kokse nasi aisi aduisa saudi saunu ikino maige mine kokta pairakpagi hitpi kaibagi urum tumninglaklaba tharik amuk khangsing singlaga haire kaino hayo chenang niyum pankroba kaigino mauga ningolga yam khatnai laiminabase khatnadana bane haise nangonda mauga ningolga laiminaradi khanai na kanana hai aduga kaigino aibu yum pankrare si thembo nangbo nupi khangnaba lairabo dai masak mataw yam phajai yum koidobu nupi ni koida khangnaba sela na khanglak ngamjri mayai ka thok mating ororota mamina uirum thok singlai themung adu ubuda saugalai che kaino hikmi kayo na kaire do kain taidu thembo isi tumning to chak thong oise tum hagulak buda ngaire amuk tumgi ni kai chak thong thunung ta nang khara thong asidi ngamara nupa nu bisa kana thong lagi nupa sak thong nei kaino kai da thongi ba bamo nupa sak thong chali basidi adoisu aidi bamo nate o yadre mo angta thongu da nangwa jinga moimi inu khongni che imada nangnu soi hura lapodo haidurage asi palak pasida thari uirambaga tokre mamit bana singkhai phu hagwatlaga mopada mamit paini yenglamlaga imungda sangki thembungsu masegi matawoduda noktuna lehauri yaimbina ibungani mak noyani na kaigino imabu sukyap ole bisibo gian khara tawe khali yade tade tombana ma kaino kaidorage khangsinna daba tawnu dai bungo tomba ima se ahal oiri ne nangbo adubu aingonda haibu tasau dayuna ama magi nati noyani mak sunilna kaidore taso imana wa ma hairi mani kai haino gian tanasiko kitang haibada ima ahal oire sia noi gian tanoko imau pame imau pame yaimbi ngang dana kaithel chakre sunilna tomba taso ima se sak thun damani ha cha taso ai thapak chatong leibani yare nangi kadardo ai khangi nang kai thabu leiradana laula sak thongera inkol sugera lebak tawdo mayam leibani ko taso ai haidaroi tomba o hoi cha yin thongge chak thongge taso hai soibani ekhoi ma se wadi wazare ko nomagi namitni ahing athengba matamdani tharik yaima bi hoigi maningi leibung ama lariba tomda laktuna tumin singum sauribadu huranba laklami nomagi kaino me hura lautrabadi aine tumba yade phai phate khangbi tasengna chaningba adugini chelaurage siurage maningi yena khayaubaga martina do hek thengli hai kanano ne haiba as kamai dong ni sidi meow haudong ni he kari haudong mathangi no nganbadasu yaimbi isau langlami ngarangda ningthina singum saudu leibadu leiramje haina talak asida masanupa sunil nupi sele haibagi paw asida saurambadu phakre noma tharik huran batoi khalai leihauna tharik kaino nangna adok yamna ngang masagum kangna sangnaba yaji bisibo hayeng naupa nupa nupi thiradi maugam tinaba yado mandi ni nangse hera adumai hainu lehaw yani khange aina imungi isang na bisingse aina mata watan pusilakani siangsak haire lau sangam mani leise sil nungi hairure imana kaithil chatli aikhoi thembungna khara pusilak yam nuai hingba yai sina mahugai ga kari khanani thabain khang haire kaisu leite yena kha sumang thelong sinana thambiba sak thongba simangai aisu adumateng pangni mauga leisabiga chamana oidi kaidagi yarani ge mana khare ni suba tabani leisabi aina khara nungai thokpa adugi sumathakta isya manamani hayeng yumi kholse magi nga to ehaudoini ningo leidi adum yun panki dau leirabani hoini nang na hari badu budi yam sumi ado khangre da kai haidu kakningai amatta bu yaudre nang na hari basing asida ado noi thimbung dubu
nupi ngang koibaga leibro nangnaga khangba khangna sanaba haidi maga khangna sanaba khangdeda naha nongma madi aingonda kari kari yam hairami aise yum pan khro kaina yam lehaning tramale mana ise adogi oiroi nama ha kari inama nate kari namano nate ibema haibani is soibani lehau pakhat poi kari boy sabing anglam laga chatlage hairaga setkhri tharik chingnana lehawi hausiki do inama haibani da hoida mani kai kinu mana igunda inama kari se maisi aikoi thembunga khangnari ba haibudura is karino onthok nai singna aikoi thembung se khangnari mida aibu yum palaningi se basigi nu pisi koibagi oireko nugai ni masi khangni ba asumna numit asima tharik yumda leiraga wakal kana khalli bai pema sireda bunga nasediya lekhibani ba yengoi kaino ma hangi nangonda ai kainoi ma hang lihawna koyani bu khangna sanabro makoi mamana wa ma hairene makayare nuhongbagi wani da u ima su pamle aduda nasi si mahana ma kuisegi wabu hey adum nainu thak kha naina mathang manau naina hungba pami imadi ado nasi sakta sia kanana su pami den mai matau sida kanana bu mama oining doino ma ichi na tardi kaino ai loi tai noi nang nari do ai bu sitlaroi kaina khangni ba asi apang manu pam do resu pharaga chen ado kai sen ringai maki le haw hai bidu ki manak ta hana amuk tai chatlam ge da ima nati ije kai do bunu chalu nu ko nupi na ngamba adha mara oira kanu ko lu phau lu hongri kaino khangdi asi hairam laga tharik chatki thembung mama do onsilaga ma ai koi se migi mimna so da mum thok to le ni ko chasano ma na kai to ni ge law la karim khalu le haw ga na se ga bu ma na su he loi ama na su ta roi hun bu hunaradi leitung wa te do kaw ima sima ina di pakhatli yare nangsu nama aingonda ikai gi singi nam tatpagi wangang do nanglakanu ikai khango ikai bukhra khang khui ma sidi somdana lehau hema tharik nati lao sida kaidoragi nati nangbo aikoi tembunga khangna braba masi soi karan tarani khoi ta soga inamaga takhri soiroi thari lao aswai khosum chasi hoini kaino kanana kari mo hairei no nangonda kanana kari harakpa nate nangbo ngarangda aingonda kai kaino haiki mayam do aikoi tembunga khangna bai oire as adugi oi da banati liha ai hinu pamta na semlam haima nate semlamo noi ngamaro haba na dra phare aphangba thingna manu pa mai ta phar chingkhrani ai asi hairam laga sauna satki kainom ni ngauri ra phaira gyan min ta de mase haibaga taubaga tharikti awoi batana lambi da arak pamada selani khanthraduna tumin mi lak pangai lukhoi hairi laklambi asida laibasibu ta lukhoi na trane manida aside tale yu yam thakpani hoida nupi thibisu khanglaroi aisu yumpan khanglu sorupudi nupa phangbu seune ti yumpan khangdam se lorage kanan wai baris kananu ta lukhoi aini tharik ne Tharik ibe mo sakti nge phajabagi haurakpa mohriba tharik nangbu kari haininge nang talu khoida ayo hai ado ngasi di khra ngauri hai talu khoi ngasi aikoi ni sen da sung ya da bani kari ge ado da hanglano yumdagi su chelani ne ai thokla bani nangona sen ma tare ngasi di ira ta isa de da nangi phagi do thari ai yu ngauzara su gyan tari kai o gyan tar di phare atri la koi nu ni oi ki phare la ai shu nai tom hingi ado ai gi yu thak pasi dang di thingbirak yu thak pa thinglakani khan bagi ai ngasi bawa nupi thi da lari bani ko hoi ba hoi ai ne kari im thingoi asumna tharik amani lukhoi namdal chelami laikai masen oibana amasu ngalingai asida loina khangnare adu bisak masana selibu nupadu lukhoi yurai subuni khanglabada ma saubu tawti saubudi laidana harauzarami mamana harabu ubada thembungna ima kaino to yam harawibudu nati isiana yungau basida mayum pandawre haibai thingsu thengdri yurai subu se leidu sorobudi
ꯊꯨꯅꯧꯗ ꯐꯥꯗꯣꯛꯅꯧꯔꯨꯁꯦ ꯍꯥꯏ ꯀꯔꯤꯒꯤ ꯐꯥꯗꯣꯛꯅꯕꯅꯣ ꯃꯁꯥꯅ ꯄꯥꯝꯖꯗꯅ ꯆꯦꯟꯈ꯭ꯔꯕꯅꯤ ꯏꯃꯥꯗꯤꯅꯦ ꯄꯪꯍꯥꯗ ꯍꯔꯥꯎꯈ꯭ꯔꯦ ꯌꯦꯡꯉꯣꯏ ꯂꯨꯈꯣꯏꯅ ꯌꯨ ꯊꯛꯆꯩ ꯉꯥꯎꯖꯩ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤꯅꯦ ꯃꯔꯜ ꯃꯊꯨꯝꯗꯤ ꯄꯩꯈꯩ ꯂꯩꯔꯤꯕꯅꯤꯅꯦ ꯅꯆꯦꯁꯦ ꯄꯪꯗꯦ ꯁꯤꯡꯉꯤ ꯑꯣꯟꯊꯣꯛꯅ ꯁꯤꯡꯅ ꯈꯟꯈ꯭ꯔꯦꯗ ꯅꯨꯄꯥ ꯏꯃꯥ ꯃꯔꯜ ꯐꯅꯌꯥꯝ ꯂꯩꯔꯁꯨ ꯀꯨꯏꯅ ꯍꯤꯡꯗꯧ ꯅꯠꯇꯦ ꯏꯆꯦꯅ ꯉꯟꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯕꯗꯨꯔꯣ ꯏꯃꯥꯅ ꯄꯥꯝꯃꯤꯁꯦ ꯀꯩꯗꯧꯕꯩ ꯑꯣꯏꯗꯣꯏꯕ ꯅꯣꯏꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦꯅꯦ ꯂꯨꯈꯣꯏꯁꯦ ꯌꯥꯝ ꯐꯕ ꯅꯨꯄꯥꯅꯤꯅꯦ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯔꯣꯏꯗꯕ ꯃꯤ ꯂꯩꯇꯦ ꯏꯃꯥ ꯇꯧꯒꯦ ꯍꯦ ꯃꯥꯅ ꯌꯨ ꯄꯪꯊꯛꯇ ꯃꯊꯛꯄ ꯌꯥꯕ꯭ꯔꯣ ꯅꯨꯄꯥ ꯑꯩꯁꯤꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯉꯥꯎꯍꯧꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯂꯩꯔꯕꯅꯤꯅ ꯃꯥ ꯉꯥꯎꯕ ꯌꯥꯗ꯭ꯔꯦ ꯐꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯕ ꯃꯤꯁꯨ ꯅꯨꯄꯤꯕꯨ ꯊꯤꯈ꯭ꯔꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤ ꯂꯩꯔꯤꯁꯤꯗꯤ ꯑꯁꯤꯅ ꯀꯝꯗꯧꯕ ꯐꯅ ꯉꯥꯛꯁꯨ ꯈꯟꯒꯅꯣꯏꯕ ꯐꯠꯇꯕ ꯈꯔꯁꯨ ꯈꯟꯁꯤ ꯃꯥ ꯈꯣꯡ ꯊꯥꯡꯖꯤꯟꯗ꯭ꯔꯤꯉꯩ ꯑꯐꯕꯗ ꯈꯟꯅꯍꯧꯁꯦ ꯍꯌꯦꯡ ꯈꯣꯡ ꯊꯥꯡꯖꯤꯜꯂꯒ ꯑꯐꯕꯗꯈꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯂꯣꯏꯅ ꯈꯪꯉꯤ ꯐꯔꯦ ꯐꯔꯦ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝ ꯄꯥꯝꯖꯔꯗꯤ ꯍꯌꯦꯡꯋꯥꯏ ꯅꯆꯥ ꯌꯨꯗꯤ ꯁꯦꯟꯅꯔꯛꯀꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯦꯝꯕꯨꯡ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯈꯪꯉꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯁꯥꯎꯔꯤꯕꯁꯤꯁꯨ ꯄꯤꯁꯛ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯪꯖꯕ ꯑꯃ ꯂꯩꯕꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯑꯆꯥꯎ ꯑꯔꯝ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯤꯁꯛꯅ ꯂꯨꯈꯣꯏ ꯑꯃꯗꯤ ꯊꯥꯔꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯏꯕꯤꯅ ꯍꯩꯃꯥ ꯊꯥꯔꯤ ꯏꯅꯦ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣ ꯐꯩ ꯌꯦꯡꯉꯣꯏ ꯅꯇꯩꯁꯨ ꯂꯨꯍꯣꯡꯂꯦ ꯇꯣꯝꯕꯁꯨ ꯍꯟꯗꯛ ꯂꯨꯍꯣꯡꯗꯧꯔꯦ ꯉꯟꯅ ꯍꯦꯛ ꯂꯥꯛꯑꯣ ꯅꯪꯁꯨ ꯏꯅꯦꯅ ꯅꯪꯕꯨ ꯀꯧꯔꯛꯏꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯒꯦꯅ ꯂꯥꯛꯄꯅꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯌꯨꯝ ꯄꯥꯟꯕ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯅꯤꯗꯣ ꯅꯅꯦꯗꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯦ ꯋꯥꯕꯅ ꯏꯅꯦ ꯀꯌꯥꯅꯣ ꯁꯦꯜꯕꯣ ꯁꯤ ꯌꯥꯔꯦ ꯑꯁꯤꯅ ꯌꯥꯔꯦ ꯊꯨꯅ ꯁꯤꯡꯂꯛꯀꯅꯤꯗ ꯑꯗꯨ ꯂꯨꯈꯣꯏꯕꯨ ꯌꯨ ꯊꯛꯄ ꯍꯜꯂꯕ꯭ꯔꯣ ꯈꯔꯗꯤ ꯍꯜꯂꯦ ꯑꯣ ꯇꯞꯅ ꯐꯔꯛꯁꯅꯤꯗ ꯌꯥꯝ ꯐꯕꯅꯦ ꯏꯅꯦ ꯆꯠꯂꯦꯀꯣ ꯍꯣꯏꯅꯦ ꯌꯥꯏꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯟꯗꯅ ꯑꯩ ꯀꯔꯤ ꯅꯨꯡꯒꯤ ꯌꯨꯝ ꯄꯥꯜꯂꯨꯕꯅꯣ ꯍꯥꯏꯗꯨ ꯌꯧꯔꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯀꯥꯏꯅ ꯃꯌꯥꯝꯒꯤ ꯃꯤꯠꯇ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯣꯏ ꯈꯜꯂꯤ ꯃꯥꯜꯂꯦ ꯁꯣꯝꯗ ꯅꯨꯄꯥꯁꯤꯅ ꯌꯨꯝ ꯏꯪꯈꯣꯜ ꯇꯨꯝꯈꯩ ꯌꯨ ꯊꯛꯏꯗꯤ ꯃꯣꯏꯅ ꯈꯪꯗꯦꯕ ꯃꯌꯥꯝꯒꯤ ꯃꯤꯠꯇ ꯁꯦꯜ ꯌꯥꯝ ꯄꯥꯏꯕꯣꯏ ꯈꯜꯂꯤ ꯃꯥꯜꯂꯦ ꯂꯣꯏꯔꯦ ꯇꯞꯅ ꯁꯨꯝ ꯇꯨꯝꯁꯤꯜꯂꯤ ꯐꯠꯇꯦ ꯇꯨꯝꯁꯤꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯌꯨꯝꯗ ꯏꯃꯨꯡꯗ ꯍꯥꯏꯕ ꯐꯠꯇꯦ ꯍꯥꯏ ꯑꯗꯣ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯇꯞꯅ ꯂꯣꯏꯁꯤꯜꯂꯛꯏ ꯏꯪꯈꯣꯜꯁꯨ ꯊꯪꯅꯕ ꯌꯨꯝ ꯑꯁꯤꯗ ꯇꯞꯅ ꯃꯆꯦꯠ ꯌꯣꯟꯗꯅ ꯀꯥꯏꯗꯅ ꯆꯥꯔꯤ ꯃꯤꯅꯗꯤ ꯑꯁꯤ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯨꯕꯩ ꯅꯤꯡꯗꯅ ꯏꯪꯈꯣꯜ ꯁꯝꯕꯟ ꯆꯥꯎꯏ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯗꯦ ꯊꯥꯖꯜꯂꯨꯅ ꯃꯣꯏꯅꯗꯤ ꯈꯪꯗꯅ ꯍꯥꯏꯔꯤꯕ ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯀꯩꯝꯇ ꯅꯠꯇꯦꯅ ꯃꯤꯅ ꯐꯥꯎꯍꯟꯅ ꯌꯦꯡꯗ꯭ꯔꯦ ꯃꯃꯩ ꯊꯪꯗ ꯌꯨꯝꯁꯤꯗ ꯉꯥꯏꯍꯧꯗꯣꯏꯅꯤ ꯃꯥꯅ ꯌꯨ ꯊꯛꯇꯅ ꯂꯣꯏꯁꯤꯜꯂꯦꯕ ꯁꯤꯗ ꯑꯩꯅ ꯏꯀꯥꯏ ꯏꯁꯥꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯁꯥꯔꯤꯅꯦꯕ ꯀꯥꯟꯅꯗꯦ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯁꯤꯟꯒꯦ ꯍꯥꯟꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯑꯩꯁꯦ ꯍꯨꯔꯥꯟꯕ ꯌꯥꯝ ꯆꯠꯇꯅ ꯏꯈꯨꯠꯇ ꯁꯤꯜ ꯋꯥꯠꯄꯣꯟꯇꯦ ꯅꯨꯡꯉꯥꯏꯅ ꯏꯅꯤꯡꯇꯝꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯀꯃꯥꯏꯅ ꯍꯨꯔꯥꯟ ꯆꯠꯅꯤ ꯑꯃꯨꯛ ꯐꯥꯔꯒ ꯏꯖꯠ ꯃꯥꯡꯕ ꯊꯕꯛꯅꯤ ꯀꯥꯟꯗꯦ ꯌꯨꯝ ꯆꯠꯀꯦ ꯍꯥꯏꯁꯨ ꯑꯩꯈꯣꯏ ꯊꯦꯝꯕꯨꯡꯅ ꯁꯥꯎꯅꯤ ꯏꯃꯥꯗ ꯍꯥꯏꯔꯦ ꯊꯥꯖꯕꯤꯔꯣꯏ ꯑꯁ ꯃꯌꯥ ꯅꯨꯄꯥ ꯍꯥꯏꯔꯦ ꯌꯨꯗ ꯂꯥꯏꯅꯤꯡ ꯑꯣꯏ ꯉꯥꯡꯅꯤ ꯆꯩꯅꯤ ꯍꯥꯏꯁꯨ ꯐꯨꯔꯛꯀꯅꯤ ꯀꯤꯖꯩ ꯀꯝꯗꯧꯅꯤ ꯑꯩ ꯍꯣꯏꯗꯦ ꯃꯥꯏ ꯊꯣꯛꯄ ꯍꯤꯡꯅꯔꯒ ꯂꯣꯏꯔꯦ ꯂꯨꯈꯣꯏ ꯊꯣꯡꯒꯥꯜꯗꯒꯤ ꯍꯥꯏꯔꯤ ꯐꯨꯔꯤꯠꯇꯨꯅ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯆꯪꯂꯛꯏ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯗꯨꯅ ꯉꯥꯎꯔꯦꯍꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤꯃꯉꯥꯏ ꯀꯩ ꯉꯥꯎꯔꯦ ꯑꯩꯗꯤ ꯉꯥꯎꯔꯦ ꯌꯨ ꯊꯛꯏ ꯍꯤꯗꯥꯛ ꯊꯛꯏ ꯑꯃꯥꯅꯤ ꯀꯩ ꯉꯥꯎꯕꯩ ꯉꯥꯎꯕ ꯑꯩꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯕꯤꯗꯨꯕꯨ ꯂꯩꯕ ꯖꯥꯠꯂ ꯅꯨꯡꯁꯤꯕꯤ ꯑꯩꯁꯦ ꯃꯥꯅ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤ ꯃꯥꯅ ꯑꯩ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯏꯆꯥꯁꯤ ꯌꯦꯡꯉꯨ ꯑꯩꯁꯤ ꯃꯥꯅ ꯐꯥꯔꯒ ꯆꯦꯟꯕꯤꯔꯛꯏ ꯆꯥꯛꯀꯁꯦ ꯏꯇꯣꯝꯇ ꯂꯩꯔꯤꯉꯩ ꯊꯣꯡꯕꯣꯏ ꯊꯣꯡꯗꯕꯣꯏ ꯆꯥꯅꯤꯡꯗꯕꯣꯏ ꯑꯀꯦꯂꯥꯗ ꯍꯤꯡꯂꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯉꯤ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯆꯥꯔꯤ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯅꯨꯡꯉꯥꯏ ꯅꯨꯄꯤ ꯂꯩꯕ ꯀꯥꯏꯁꯤ ꯅꯨꯡꯉꯥꯏꯈ꯭ꯔꯗ ꯀꯅꯥꯅꯣ ꯆꯪꯉꯤꯁꯦ ꯀꯅꯥꯁꯨ ꯂꯩꯇꯦꯅꯦ ꯂꯩꯀꯥꯏꯁꯤꯗ ꯑꯩꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯀꯩꯅꯣ ꯅꯨꯡꯉꯥꯏꯔꯦ ꯐꯔꯦ ꯅꯨꯄꯤ ꯇꯥꯗ꯭ꯔꯅꯦꯍꯦ ꯅꯪꯒꯤ ꯅꯨꯄꯥ ꯐꯖꯕ ꯅꯨꯡꯁꯤꯕ ꯂꯥꯛꯑꯦ ꯆꯥꯛ ꯄꯨꯊꯣꯔꯛꯑꯣ ꯆꯥꯔꯒꯦ ꯀꯗꯥꯏꯅꯣꯅꯦ ꯍꯧꯔꯛꯑꯕ ꯅꯨꯄꯥ ꯅꯪꯕꯣ ꯀꯔꯤꯅꯣ ꯈꯖꯤꯛꯇ ꯍꯜꯂꯨ ꯀꯩꯗꯧꯒꯦ ꯌꯨꯁꯦ ꯅꯉꯣꯟꯗ ꯊꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯈꯔꯗꯤ ꯍꯜꯂꯣ ꯀꯔꯤꯅꯣ ꯑꯩꯕꯨ ꯌꯨ ꯊꯛꯄ ꯍꯜꯂꯣ ꯍꯥꯏꯕ ꯅꯪ ꯀꯅꯥ ꯍꯥꯠꯇꯣꯛꯅꯁꯦ ꯍꯥꯏꯕ꯭ꯔꯣ ꯀꯩꯅꯣ ꯑꯩꯅꯦ ꯊꯥꯔꯤꯛꯅꯦ
ꯃꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯅꯤꯅ ꯅꯨꯡꯁꯤꯕꯅ ꯍꯣꯏ ꯑꯩ ꯊꯛꯇ꯭ꯔꯕꯅꯤꯗ ꯅꯨꯄꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯅꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯑꯕꯅꯤꯀꯣ ꯅꯠꯇꯦ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯈ꯭ꯔꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯦ ꯅꯪꯅ ꯌꯨ ꯊꯛꯄꯗ ꯃꯆꯦꯠ ꯃꯆꯦꯠ ꯌꯣꯟꯕꯗ ꯈꯖꯤꯛꯇ ꯉꯥꯏꯁꯤꯜꯂꯦ ꯃꯃꯩ ꯊꯪꯗ ꯌꯨꯝ ꯏꯪꯈꯣꯜꯗ ꯉꯥꯏꯔꯧꯗꯣꯏ ꯄꯣꯠꯅꯤꯀꯣ ꯍꯣꯏꯗ ꯁꯨꯝ ꯉꯥꯡ ꯂꯩꯔꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯄꯤ ꯆꯥꯛ ꯂꯥꯝꯃꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯈꯣꯏꯅ ꯆꯥꯅꯕ ꯆꯥꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯝꯃꯤ ꯁꯤ ꯆꯥꯔꯣ ꯑꯩ ꯌꯨꯝ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯀꯩꯗꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯩꯍꯥꯎꯗꯒꯤꯅꯦ ꯁꯦꯜ ꯈꯖꯤꯛꯇ ꯍꯪꯂꯨꯒꯦ ꯑꯩ ꯅꯪꯅꯗꯤ ꯌꯨꯗ ꯊꯛꯑꯒ ꯂꯩꯔꯦ ꯀꯗꯥꯏꯗꯒꯤ ꯉꯥꯔꯤ ꯉꯇꯥꯏ ꯑꯗꯒꯤ ꯆꯦꯡ ꯆꯥꯛꯁꯦ ꯀꯔꯝꯍꯥꯏꯅ ꯂꯩꯔ ꯆꯥꯗꯣꯏꯅꯣꯕ ꯁꯦꯜ ꯈꯔ ꯁꯤꯟꯅꯧ ꯑꯩꯉꯣꯟꯗ ꯑꯩꯕꯨ ꯉꯁꯥꯏꯗ ꯅꯪꯉꯣꯟꯗ ꯄꯤꯔꯝꯗꯥꯏꯅꯦ ꯑꯩ ꯌꯨ ꯐꯅ ꯉꯥꯎꯔꯁꯨ ꯀꯥꯎꯗꯦꯀꯣ ꯑꯣ ꯏꯅꯦ ꯌꯥꯏꯕꯤ ꯂꯥꯛꯇꯅꯅꯦ ꯄꯨꯈ꯭ꯔꯦ ꯀꯩꯒꯤ ꯄꯨꯒꯦ ꯍꯥꯏꯕ ꯏꯅꯦꯗꯣ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯈꯔ ꯄꯤꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯄꯤꯌꯨ ꯊꯦꯡꯈ꯭ꯔꯦ ꯑꯩꯅꯦ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦꯕ ꯏꯃꯥ ꯁꯅꯥꯁꯦ ꯐꯖꯗ꯭ꯔꯣ ꯐꯖꯩꯌꯦ ꯏꯃꯥꯒꯤꯁꯨ ꯍꯌꯦꯡ ꯄꯨꯔꯥꯅꯤ ꯁꯥꯕ ꯂꯣꯏꯗꯧꯔꯦ ꯑꯁꯤꯅ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯍꯣꯏ ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯇꯧꯔꯣ ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯗꯦ ꯏꯃꯧ ꯏꯕꯦꯝꯃ ꯌꯦꯡꯉꯣꯏ ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯅꯪꯅꯅꯦ ꯍꯩꯁꯤꯡꯒꯤ ꯌꯨꯝꯁꯦ ꯄꯥꯟꯒꯗꯧꯔꯤꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯈꯪꯉꯤ ꯏꯅꯝꯃ ꯅꯠꯇ꯭ꯔꯅꯦ ꯑꯥꯗ ꯆꯪꯉꯛꯏꯁꯤꯕꯣ ꯃꯥꯅꯤ ꯈꯪꯉꯦ ꯈꯨꯠꯆꯠꯁꯦ ꯑꯗꯨꯝ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯌꯥꯝ ꯁꯥꯎꯕꯁꯨ ꯃꯥꯜꯂꯦ ꯃꯥꯅ ꯃꯔꯣꯜ ꯑꯃ ꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩꯅꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯀꯔꯤꯒꯤ ꯁꯥꯎꯅꯤꯡꯂꯤꯕ ꯅꯪꯗꯤ ꯀꯩꯗꯧꯔꯒꯦ ꯅꯌꯥ ꯅꯨꯄꯥ ꯂꯨꯈꯣꯏꯗꯣ ꯌꯨꯗ ꯑꯗꯨꯝ ꯊꯛꯂꯒ ꯂꯩ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯈꯪꯅꯗꯅ ꯂꯩꯔ ꯋꯥꯗꯨꯗ ꯏꯃꯥ ꯅꯆꯥꯅꯨꯄꯤ ꯑꯩꯅ ꯋꯥꯅ ꯂꯩꯕꯁꯦ ꯅꯣꯏ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯦ ꯅꯁꯥꯅ ꯄꯥꯝꯖꯔꯦꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯌꯨ ꯊꯛꯑꯦ ꯈꯪꯅ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯣ ꯄꯥꯝꯖꯔꯦꯅ ꯂꯩꯔꯕꯅꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯧ ꯂꯨꯈꯣꯏꯗꯣ ꯀꯌꯥꯝ ꯐꯠꯇ꯭ꯔꯒꯦꯅꯦ ꯁꯦꯜ ꯊꯨꯝ ꯑꯗꯨꯝ ꯅꯪꯉꯣꯟꯗ ꯁꯤꯟꯅꯕ ꯅꯠꯇ꯭ꯔꯣ ꯁꯤꯟꯅꯩ ꯁꯦꯜ ꯄꯤꯔꯛꯃꯟꯗꯅ ꯏꯃꯥ ꯅꯆꯥꯁꯦ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯛꯑꯦ ꯌꯨꯝ ꯏꯪꯈꯣꯜꯗꯨꯁꯨ ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯌꯣꯟꯕꯗ ꯌꯨꯝꯒ ꯉꯥꯏꯁꯤꯜꯂꯛꯇꯧꯔꯦ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯦꯜꯗꯣ ꯌꯨꯝ ꯏꯪꯈꯣꯜ ꯌꯣꯜꯂꯒ ꯄꯥꯏꯔꯤꯕꯅꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯦ ꯌꯨꯝ ꯏꯪꯈꯣꯜ ꯌꯣꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥꯕꯨ ꯊꯕꯛ ꯑꯝꯇ ꯁꯨꯗ꯭ꯔꯣ ꯀꯥꯏꯗꯒꯤ ꯊꯕꯛ ꯁꯨꯕꯅꯣ ꯀꯩꯝ ꯍꯩꯇꯦ ꯃꯥꯅ ꯍꯩꯕ ꯍꯥꯏꯕꯨ ꯌꯨ ꯊꯛꯄꯁꯤꯅꯤ ꯍꯩꯔꯤꯁꯦ ꯏꯍꯦ ꯑꯣꯟꯊꯣꯛꯏꯗ ꯑꯗꯣ ꯏꯃꯥ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯂꯩꯍꯥꯎ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯈꯖꯤꯛꯇ ꯄꯤꯔꯛꯑꯣ ꯍꯣꯏ ꯏꯅꯝꯃ ꯅꯅꯝꯃꯗꯅꯦ ꯈꯔ ꯄꯤꯈꯣ ꯏꯃꯥꯅ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯀꯦ ꯊꯦꯝꯕꯨꯡꯗ ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯌꯥꯔꯣꯏ ꯄꯤꯕ ꯌꯥꯔꯣꯏ ꯅꯍꯥꯟꯅ ꯁꯤ ꯊꯣꯛꯀꯅꯤ ꯈꯪꯗꯅ ꯏꯃꯥ ꯅꯪꯉꯣꯟꯗ ꯑꯩꯅ ꯏꯆꯦꯗꯣ ꯐꯥꯗꯣꯛꯅ ꯍꯧꯁꯤꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯣꯏ ꯉꯝꯅꯕ ꯌꯦꯡꯉꯨ ꯅꯨꯄꯤ ꯂꯥꯎꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯍꯥꯎꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯄꯤꯁꯠꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯅꯨꯄꯥꯁꯦ ꯁꯥꯎꯕ ꯍꯧꯖꯤꯛꯐꯥꯎ ꯐꯠꯇ꯭ꯔꯦ ꯇꯞꯅ ꯐꯖꯔꯛꯁꯅꯤꯁꯦ ꯏꯃꯥ ꯄꯤꯔꯒꯤ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨ ꯍꯣꯏ ꯏꯃꯥ ꯀꯩꯅꯣꯅꯦ ꯁꯤꯅ ꯁꯅꯥꯅꯤꯅꯦ ꯍꯩꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯌꯦꯞꯁꯤꯟꯈ꯭ꯔꯦ ꯃꯃꯥ ꯊꯣꯛꯂꯛꯇꯅ ꯁꯦꯜꯗꯨ ꯂꯧꯔꯒ ꯍꯥꯊꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯌꯥꯝꯗ ꯍꯣꯏ ꯃꯩ ꯍꯥꯏꯅꯗꯦ ꯚꯥꯞꯁꯨ ꯑꯣꯏꯅꯔꯨꯗ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯄꯤꯁꯛꯀꯤ ꯁꯅꯥ ꯂꯩꯍꯥꯎꯅ ꯁꯥꯔꯝꯕꯗꯨ ꯂꯧꯔꯒ ꯍꯜꯂꯛꯄꯗꯒꯤ ꯍꯧꯔꯦ ꯈꯠꯅ ꯂꯥꯎꯅꯕ ꯏꯃꯨꯡꯗꯣ ꯀꯩꯅꯣ ꯉꯔꯥꯡꯗ ꯏꯃꯥꯅꯒ ꯌꯦꯡꯃꯤꯟꯅꯔꯝꯕ ꯅꯠꯇ꯭ꯔꯣ ꯃꯥꯡꯈ꯭ꯔꯦ ꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯔꯕ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯏꯃꯥꯗꯤ ꯈꯪꯗꯦ ꯅꯪꯅ ꯑꯗꯨꯝ ꯄꯨꯁꯤꯟꯈ꯭ꯔꯕꯗꯥꯏꯅꯦ ꯅꯆꯦꯅꯁꯨ ꯂꯧꯔꯣꯏ ꯑꯩꯁꯨ ꯂꯧꯗꯦ ꯑꯩꯁꯨ ꯅꯆꯥꯅꯨꯄꯥꯅ ꯁꯥꯎꯅ ꯂꯩꯕꯗꯨꯗ ꯚꯥꯞ ꯑꯣꯏꯍꯧꯔꯨꯗ꯭ꯔꯦ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯑꯃ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯑꯁ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯃꯤ ꯌꯥꯔꯦ ꯃꯥꯡꯈ꯭ꯔꯕꯗꯤ ꯇꯣꯛꯑꯣ ꯏꯃꯥꯒꯤꯅꯦꯅ ꯁꯥꯔꯤꯕ ꯁꯅꯥꯗꯣ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯔꯣ ꯃꯥꯡꯈ꯭ꯔꯕꯗꯤ ꯃꯥꯡꯈ꯭ꯔꯦꯗꯅ ꯈꯪꯉꯤ ꯅꯨꯡꯉꯥꯏꯅꯤ ꯂꯩꯍꯥꯎ ꯁꯥꯎꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯥꯒꯤ ꯁꯅꯥꯁꯦ ꯇꯁꯦꯡꯅꯃꯛ ꯃꯥꯡꯂꯤꯕ ꯖꯥꯠꯂ ꯀꯅꯥꯅ ꯂꯧꯔꯤꯕ ꯖꯥꯠꯅꯣ ꯑꯩꯈꯣꯏ ꯊꯥꯔꯤꯛꯇꯨꯕꯨ ꯃꯥꯁꯨ ꯈꯖꯤꯛ ꯆꯤꯡꯅꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ ꯉꯔꯥꯡ ꯑꯩꯅ ꯏꯄꯥꯝꯗ ꯆꯠꯂꯨꯕꯁꯦ ꯀꯥꯟꯅꯈ꯭ꯔꯦ ꯁꯅꯥꯁꯦ ꯑꯩꯉꯣꯟꯗ ꯄꯛꯆꯕ꯭ꯔꯥ ꯌꯦꯡꯒꯦ ꯌꯥꯜꯂꯒ ꯑꯣꯟꯊꯣꯛꯅ ꯄꯛꯆꯩꯗ ꯂꯥꯏꯅ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯁꯥꯕꯤꯕ ꯄꯤꯔꯛꯄ ꯖꯥꯠꯅꯤ ꯃꯁꯤ ꯇꯣꯝꯕ ꯂꯨꯍꯣꯡꯕꯗ ꯌꯥꯟꯒꯦ ꯀꯥꯟꯅꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯁꯤ ꯌꯥꯏꯃꯒꯤ ꯃꯆꯥ ꯇꯣꯝꯕꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯊꯥꯔꯤꯛꯁꯨ ꯀꯦꯕ ꯌꯥꯕ ꯀꯦꯊꯔꯒ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯏ ꯂꯨꯍꯣꯡꯐꯝꯅꯤ ꯊꯥꯔꯤꯛ ꯅꯪꯅ ꯉꯟꯇꯥ ꯂꯥꯛꯄꯁꯦ ꯐꯔꯦꯗ ꯆꯠꯂꯨ ꯆꯥꯅ ꯊꯛꯅꯕ ꯁꯤꯜꯂꯤꯕꯁꯦ ꯀꯩꯅꯣ ꯈꯔ ꯌꯦꯡꯁꯤꯜꯂꯨꯁꯣ ꯀꯩꯅꯣ ꯏꯅꯦ ꯅꯨꯄꯤ ꯃꯌꯨꯝ ꯆꯠꯄ ꯌꯥꯎꯗꯣꯏꯅꯤ ꯍꯩꯃꯥ ꯍꯣꯏ ꯂꯥꯛꯑꯣ ꯌꯥꯎꯁꯤ ꯂꯩꯍꯥꯎꯅ ꯏꯅꯝꯃ ꯉꯟꯅ ꯂꯥꯛꯏꯗ ꯍꯣꯏꯅꯦ ꯏꯅꯦꯒꯤꯅꯤꯅ ꯉꯟꯅ ꯍꯦꯛ ꯂꯥꯛꯏꯅꯦ
ꯑꯣ ꯑꯗꯣ ꯏꯅꯝꯃ ꯂꯩꯍꯥꯎ ꯁꯅꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ ꯑꯩꯅ ꯆꯤꯡꯅꯩꯁꯦ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯏꯅꯝꯃ ꯉꯥꯏꯍꯥꯛ ꯌꯨꯝꯂꯣꯝꯗ ꯆꯠꯂꯨꯁꯤ ꯀꯔꯤꯒꯤꯅꯣ ꯋꯥ ꯑꯝꯇ ꯍꯣꯏ ꯍꯣꯏ ꯊꯥꯔꯤꯛꯇꯤ ꯁꯅꯥꯗꯨꯒꯤ ꯚꯥꯞꯀ ꯑꯣꯏꯈꯤꯗ꯭ꯔꯤ ꯑꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯌꯨꯝꯂꯣꯝꯗ ꯄꯨꯟꯅ ꯂꯥꯛꯏ ꯃꯥꯡꯒꯣꯜꯗ ꯂꯨꯍꯣꯡꯕ ꯆꯠꯄꯒꯤ ꯄꯤꯁꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯦꯝꯕꯨꯡꯁꯨ ꯌꯥꯎꯅ ꯂꯩꯍꯥꯎꯅ ꯃꯌꯨꯝ ꯌꯧꯕꯒ ꯍꯧꯔꯛꯏ ꯏꯃꯥ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯀꯔꯤꯅꯣ ꯏꯃꯥ ꯇꯨ ꯅꯍꯥꯟꯗ ꯃꯥꯡꯈꯤꯕ ꯁꯅꯥꯗꯣ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯊꯥꯔꯤꯛ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ ꯃꯃꯤꯠ ꯃꯅꯥ ꯏꯊꯛ ꯊꯛꯀꯠꯅ ꯀꯩꯅꯣꯅꯦ ꯁꯅꯥꯁꯦ ꯑꯩꯕꯨ ꯍꯨꯔꯥꯜꯂꯤꯁꯤꯔꯣ ꯅꯣꯏꯅ ꯍꯥꯏꯁꯦ ꯍꯥ ꯏꯅꯝꯃꯗ ꯍꯨꯔꯥꯜꯂꯦ ꯍꯥꯏꯗꯦ ꯏꯅꯝꯃꯅ ꯍꯨꯔꯥꯟꯕꯗꯣ ꯇꯥꯛꯆꯔꯦ ꯏꯃꯥ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯊꯥꯔꯤꯛ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯁꯅꯥꯁꯦ ꯏꯃꯥꯗ ꯅꯍꯥꯟ ꯌꯦꯡꯍꯜꯂꯝꯕꯅꯤ ꯏꯃꯧ ꯑꯁꯤꯅ ꯁꯥꯕ ꯂꯣꯏꯕꯒ ꯄꯨꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯃꯥꯡꯈ꯭ꯔꯦ ꯊꯦꯡꯅꯔꯒ ꯅꯪꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯃꯕ ꯏꯃꯥ ꯑꯩ ꯍꯨꯔꯥꯟꯕꯤ ꯅꯠꯇꯤꯌꯦ ꯇꯨꯃꯤ ꯂꯩꯌꯨ ꯏꯃꯥ ꯁꯅꯥꯁꯦ ꯃꯣꯏ ꯅꯨꯄꯥꯅ ꯑꯩꯒꯤꯗꯃꯛꯇ ꯁꯥꯕꯤꯕꯅꯤ ꯅꯆꯤꯟꯗꯣ ꯊꯤꯅꯣ ꯑꯩꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥꯅꯤꯅꯦ ꯏꯅꯝꯃ ꯄꯥꯝꯅꯁꯨ ꯁꯦꯡꯅ ꯍꯥꯏꯌꯣ ꯏꯅꯝꯃꯅ ꯀꯩꯒꯤꯅꯣ ꯍꯨꯔꯥꯜꯂꯤꯕ ꯑꯩꯁꯨ ꯂꯩꯇ ꯁꯥꯖꯕꯅꯤ ꯍꯦꯔꯥ ꯅꯣꯏꯁꯦ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯅꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯍꯨꯔꯥꯟꯕꯤ ꯇꯥꯍꯟꯕ ꯑꯩꯁꯤ ꯅꯣꯏꯅ ꯌꯨꯝꯗ ꯆꯪꯍꯟꯅꯤꯡꯗ꯭ꯔꯁꯨ ꯆꯪꯉꯛꯑꯣꯏꯌꯦ ꯀꯩꯒꯤꯅꯣ ꯑꯗꯨꯝ ꯍꯦꯛꯇ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤ ꯀꯥꯏꯅ ꯁꯅꯥꯁꯦ ꯅꯣꯏꯒꯤ ꯃꯤꯡ ꯊꯦꯠꯄ꯭ꯔꯣ ꯈꯔ ꯃꯥꯟꯅꯔꯦ ꯍꯥꯏꯅ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤ ꯀꯥꯏꯅ ꯏꯃꯥ ꯅꯪꯁꯨꯅꯤ ꯅꯆꯥꯅꯨꯄꯤ ꯑꯩꯕꯨ ꯀꯅꯥꯅꯣ ꯈꯪꯕꯤꯗ꯭ꯔꯦ ꯉꯔꯥꯡ ꯅꯍꯥꯟꯅ ꯂꯥꯛꯄꯤ ꯅꯪꯁꯨꯅꯤ ꯑꯩꯕꯨ ꯍꯨꯔꯥꯟꯕꯤ ꯀꯥꯏꯅ ꯆꯪꯉꯛꯑꯣꯏ ꯅꯣꯏ ꯌꯨꯝꯁꯤꯗ ꯑꯩ ꯂꯥꯛꯑꯣꯏ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯉꯥꯏꯈꯣ ꯃꯣꯏ ꯑꯇꯩꯗ ꯄꯉꯝ ꯇꯧꯔꯁꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯏꯆꯦ ꯀꯅꯥꯅꯣ ꯑꯩ ꯃꯨꯟꯅ ꯈꯪꯏ ꯃꯧꯄꯥꯅ ꯉꯥꯡꯂꯛꯄꯗꯨꯗ ꯊꯥꯔꯤꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯏꯆꯦ ꯊꯥꯏꯅꯗꯒꯤ ꯏꯆꯦꯅ ꯍꯨꯔꯥꯟꯕ ꯆꯠꯄ ꯑꯩ ꯂꯣꯏꯅ ꯈꯪꯏ ꯑꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯁꯅꯥꯗꯨ ꯄꯤꯔꯝꯃꯣ ꯏꯆꯦ ꯄꯤꯁꯛꯅ ꯀꯔꯤ ꯂꯩꯀꯥꯏꯁꯤꯗ ꯍꯨꯔꯥꯟꯕ ꯂꯩꯔꯦ ꯍꯥꯏꯅꯈꯤꯕꯗꯣ ꯅꯪꯅ ꯑꯗꯨꯁꯨ ꯅꯨꯄꯤ ꯅꯪꯅ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯊꯥꯔꯤꯛ ꯀꯞꯇꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ ꯑꯩ ꯂꯥꯜꯂꯤ ꯏꯃꯥ ꯂꯩꯍꯥꯎ ꯁꯤ ꯅꯪꯒꯤ ꯁꯅꯥ ꯑꯩ ꯂꯥꯜꯂꯦ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕꯁꯤ ꯇꯧꯔꯔꯣꯏꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯆꯦ ꯌꯦꯡꯉꯨ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯗꯣꯟ ꯄꯣꯡꯒꯗꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯏꯆꯦꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯅꯜ ꯍꯨꯔꯥꯜꯂꯒ ꯀꯩꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯏꯆꯦ ꯅꯣꯡ ꯅꯤꯅꯤ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯕ ꯅꯠꯇꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯒꯗꯕ ꯅꯠꯇꯦ ꯏꯆꯦꯒꯤ ꯊꯦꯝꯕꯣꯡ ꯅꯪꯅ ꯏꯆꯦꯕꯨ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯦ ꯆꯨꯝꯃꯤ ꯅꯆꯦ ꯌꯥꯝ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯦ ꯅꯪ ꯅꯆꯦꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯦ ꯍꯤꯡꯕ ꯉꯝꯂꯣꯏꯗꯧꯔꯤ ꯍꯤꯡꯕꯁꯦ ꯏꯆꯦ ꯅꯧꯄꯥꯅ ꯏꯆꯦꯕꯨ ꯅꯨꯡꯁꯤꯅꯤ ꯀꯩꯒꯤ ꯅꯨꯡꯁꯤꯔꯣꯏ ꯏꯆꯦꯅ ꯅꯨꯡꯉꯥꯏ ꯂꯩꯕꯗꯣ ꯅꯧꯄꯥꯅ ꯄꯥꯝꯃꯤ ꯏꯆꯦꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯅ ꯂꯩꯕꯗꯣ ꯄꯥꯝꯗ꯭ꯔꯦ ꯅꯧꯄꯥꯁꯨ ꯏꯅꯝꯃ ꯁꯅꯥꯁꯦ ꯑꯗꯨꯃꯛ ꯏꯅꯝꯃꯅ ꯂꯧꯔꯣ ꯑꯩ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯖꯗꯦ ꯑꯩ ꯃꯁꯤ ꯉꯝꯂꯣꯏ ꯌꯥꯗꯦ ꯏꯅꯝꯃ ꯁꯤꯁꯦ ꯏꯅꯝꯃꯅ ꯑꯁꯤ ꯂꯧꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯔꯣই ꯄꯤꯁꯛ ꯉꯜꯂꯤꯉꯩ ꯑꯩꯅ ꯏꯆꯥꯕꯨ ꯁꯦꯟꯅꯍꯧꯗꯕ ꯁꯤꯅꯁꯨ ꯑꯌꯥꯝꯕ ꯁꯣꯏꯕꯅꯤ ꯐꯔꯦ ꯏꯃꯥꯒꯤ ꯊꯥꯔꯤꯛ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯏꯃꯥ ꯍꯌꯦꯡꯁꯦ ꯁꯣꯏꯗꯅ ꯏꯆꯥꯒꯤ ꯌꯨꯝꯗ ꯂꯥꯛꯀꯦ ꯅꯈꯣꯏꯒ ꯋꯥꯔꯤ ꯁꯥꯒꯦ ꯆꯠꯂꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯊꯥꯔꯤꯛꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ ꯂꯨꯍꯣꯡꯕ ꯌꯥꯎꯗ ꯅꯣꯡꯉꯥꯟꯕꯒꯅꯤ ꯄꯤꯁꯛ ꯂꯥꯛꯇꯨꯅ ꯂꯨꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯂꯨꯈꯣꯏ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯄꯪꯂꯩ ꯂꯩꯕ ꯄꯪꯉꯥꯎ ꯉꯥꯎꯕꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛ ꯅꯪ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯀꯨꯏꯔꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯨ ꯊꯛꯇꯅ ꯉꯥꯎꯁꯤꯟꯅꯗꯅ ꯁꯨꯛ ꯀꯨꯏꯕꯁꯦ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯁꯦ ꯏꯃꯥ ꯄꯥꯕꯅ ꯃꯆꯥꯒꯤꯅꯦꯗꯅ ꯊꯝꯂꯝꯕ ꯌꯨꯝ ꯏꯪꯈꯣꯜ ꯌꯣꯜꯂꯒ ꯆꯥꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯣ ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯦ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ ꯏꯌꯨ ꯑꯗꯨꯃꯛ ꯊꯛꯇꯅ ꯂꯩꯒꯗꯕ ꯑꯣꯏꯔꯕꯗꯤ ꯏꯆꯥꯕꯨ ꯌꯨꯝꯗ ꯄꯨꯈ꯭ꯔꯒꯦ ꯅꯪꯅ ꯐꯔꯒꯦ ꯊꯛꯑꯔꯣꯏ ꯁꯦꯜ ꯊꯨꯝ ꯇꯥꯟꯗꯅ ꯂꯩꯔꯒꯦ ꯍꯥꯏꯔꯕꯗꯤ ꯏꯃꯥ ꯏꯆꯥꯁꯦ ꯊꯝꯂꯝꯒꯦ ꯃꯃꯥ ꯑꯃꯠꯇꯅ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯁꯤꯜꯂꯣꯏ ꯏꯆꯥꯅ ꯅꯪꯉꯣꯟꯗ ꯁꯦꯜꯂꯦ ꯍꯥꯏꯕꯗ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯑꯗꯨꯗꯅꯦ ꯈꯨꯗꯛꯇ ꯊꯥꯗꯣꯛꯄ ꯂꯥꯛꯄ ꯌꯥꯏ ꯑꯩꯅ ꯂꯥꯛꯈꯤꯗ꯭ꯔꯤꯕꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯏꯆꯥꯅꯨꯄꯤꯒ ꯅꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯈꯟꯕꯒꯤꯅꯤ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯈꯟꯕꯒꯤꯅꯤ ꯍꯥꯏꯌꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯧꯖꯤꯛ ꯏꯃꯥ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯌꯨ ꯊꯛꯆꯔꯣꯏꯒꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯒꯦ ꯑꯗꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯧꯔꯛꯑꯗꯤ ꯏꯃꯥ ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ ꯐꯔꯦ ꯏꯃꯥꯁꯨ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯉꯔꯥꯡ ꯂꯨꯍꯣꯡꯕꯒꯤ ꯑꯃꯨꯛꯇꯣꯏꯕ ꯅꯅꯦ ꯌꯥꯟꯃꯤꯗꯣ ꯉꯥꯎꯔꯝꯕꯅꯦ ꯑꯩ ꯆꯠꯂꯒꯦ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯧꯀꯣ ꯄꯤꯁꯛ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯊꯥꯔꯤꯛꯅ ꯃꯈꯣꯏ ꯅꯨꯄꯥ ꯑꯩꯁꯨ ꯃꯃꯥꯡ ꯊꯛꯇ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯇꯧꯈꯤ ꯁꯦꯝꯗꯣꯛꯏ
ꯅꯪꯁꯨ ꯌꯨ ꯊꯛꯑꯅꯨꯀꯣ ꯅꯨꯄꯤ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯄꯩꯔꯥ ꯈꯪꯗꯦ ꯏꯁꯥꯁꯦ ꯊꯕꯛ ꯈꯪꯁꯨ ꯁꯨꯅꯤꯡꯉꯛꯏ ꯏꯁ ꯑꯁꯤ ꯍꯥꯏꯔꯒ ꯑꯋꯥꯕ ꯀꯥꯎꯊꯣꯛꯈꯩ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯅꯣꯛꯃꯤꯟꯅꯩ